Akasbani Imphal, Wahengbam Rajesh na pau pajari, Anbeda Marueba Pau. Pradhanmantri Narendra Modi na National Youth Festival haudoladuna Bharat na khwaidagi chawba ahum suba startup ecosystem oibang ngamliba asi leibak asigi naha singi sakti ni haina phongdokre. Manipur su palan thoram asi tongan jila singda pangthoknaki. Raijapal Anushawi Ken Hari National Highway singda thoning da thokdok thoktanaba lokhatpa thabak lokhatnaba sarkar da khangankre. Bisnupur Jila ki Kumbi Kendra Myoy Hum Halamba Amana Thiba Khangriba Adugi Matangda JAC Semduna Warep Kayamarum Lokre. Security Force na Imphal East Dilagi Lamlai Police Station gi Manungchanba Loksangkhong Amadi Masiga Tainaba Singdagi Kujukulai Fagatle Hari Amasung Kendra gi Haksil Amasung Yaifa Yumbal Mantri Dr. Mansuk Mandabiana Awang Nopok Lamdam gi Haksil ga Mari Lenaba Project Matfu Manga Sangakre. Pradhanmantri Narendra Modi na kuntret suba National Youth Festival Maharashtra gi Nasikta ngasi hogdokre. National Youth Day ga mari lenana jati asigi naha singda wa ngangaduna Pradhanmantri hai British Sasan matamda Swami Vivekananda na leibak asida anoba ithil kaya pirami. Mang hai Shri Aurobindo amasung Swami Vivekananda na leibak asigi tungi pirep naha singda lai haibadu utoklamki. Mang hai Bharat asi ngasidi malem gi khwaidagi chawba manga suba economy oibang ngamle amasung khwaidagi chawba ahum suba startup ecosystem oibang ngamliba asi leibak asigi naha singi sakti nani. Thasi kunithoi phawbagi manungda leibak asida leiriba lai khurumpham sing sit sengduna luna na thamnaba Pradhanmantri na appeal tawri. आज भारत दुनिया की टॉप 5 इकोनॉमी में आया है, तो इसके पीछे भारत के युवाओं की ताकत है। आज भारत दुनिया के टॉप 3 स्टार्टअप इकोसिस्टम में आया है, तो इसके पीछे भारत के युवाओं की ताकत है। आज भारत एक से बढ़कर एक इनोवेशन कर रहा है। Madugi mamangda Pradhanmantri na road show amada saruk yaki amadi maming leraba Kalaram Mandir da satuna Godavari Turelda Maha Arati pangthokki. Pradhanmantri na lupa koti lising kutra chang na paikakadaba chakot thorangi project khara changaki kharagina jatra hunki. Mahangna sangaki ba project sing adugi manungda Atal Bihari Bajpai Sewari Nava Seva Atal Setu yauri. Atal Setu asi leibak asigi khwaidagi sangba samudra mathakta saba thongni. Masi lupa koti lising 13,900 nifu changna Sangbat pani kilometer kunmathoi 10.9 sangba lane taruk laigadaba thong asina Mumbai International Airport amasung Navi Mumbai International Airport ki marakta atuba matamda chathok chasin tawba yahanbada natana Mumbai dagi Pune Goa amasung Kha Bharat chatpagi matam tensil halagani. Manipur su National Youth Day gi thoram ngasi tongan ba jila singda pangthoknaki hiram asigi matangda paudam ama. Hadak sehigi palan tharomgi wakalon asi mikap thoklo amadi nakoida yauriba sakti adu nasana khangjaro haiba asini ngasi numit asiga mari lainana rajya asigi tongan ba mafam singda palan tharom pangthoknaki Thawal Jilagi oina Thawal College amasung Akhil Bharatiya Vidyarthi Parishad AVBP Thawal Unit anina sinduna ngasi National Youth Day gi thoram palan Thawal College ta pangthoki. Bisnupur Jila dasu National Youth Day gi thoram ningthokhongda leiba Mangol Nganbi College ta pangthoki. College asigi NSS Cell amasung AVBP ningthokhong unit na punna sinduna pangthokiba thoram aduda akhang ahisingna Career Guidance and Counseling haiba hiramda wa ngangki. Manipur University dasu University asigi NSS Cell amasung Khelo Bharat Manipur anina sinduna MU gi Physical Education and Sports Sciences Department da pangthoki. Palan asigi matangda Nehru Yuba Kendra Imphal West ki Deputy Director Lisham Marjet Kumarna Akasbani Imphal gi ipau kambuda asumna hai. Swami Vivekananda gi chamaga humpumatoi suba mapuk namit asibu Bharat Chinbatungna National Youth Day haiduna pangthokli. Manipur dasu NYK amadi NSS na sinduna Ukrul gi Kendra Vidyalaya da amadi Senapati District ki Don Bosco College da pangthokki. Atopa district sing dadi Manipur gi huzik oiribo situation asi namaram oiduna pangthokpa ngamkidre. Ngasi dagi Maharashtra gi Nasik ta hogdokhiba kuntaret suba National Youth Festival da NYK gi participants tangkai nipan na thagadabada participant tara khakna saruk yari. State government gi maikai dagi di participants sing thakidre. Bharata Englishing machamapan marpu mari dagi hauna January 12 bu National Youth Day haina palan tawduna lakpani
Akashbani Imphal gi pau gi damak Marangthem Ravichandra. Manipur Pradesh Congress Committee MPCC की President Kaisham Meghasandra na haidi Congress की भारत जोड़ो न्याय यात्रा थौबाल जिला की मनुंग चनबा खोंगजोमदगी लमथारगनी इम्फाल लेबा डोलर्स की ऑफिस ता पांगतोपा पाहुगी मिपम अमदा मेघाचंद्र ना हाई श्री राहुल गांधी ना लुचिंगदुना चक्कदरबा न्याय यात्रा असि राजनीति की करिगुंबा हिरम अमतदा मरी लेनदे मांगहाई लेबाग असि की राज्य तरा मंगागी जिला चामा तरा फाउदुना नुमित हुंफुतरुकनी चंगना चक्कदरबा यात्रा असि शांति की पाउजेल पुबा खोंगचत अमनी श्री मेघाचंद्र ना हाई न्याय यात्रा असि खोंगजोमदगी था असि तरा मरीदा ऑल इंडिया कांग्रेस कमिटी AICC के प्रेसिडेंट मालिक अर्जुन खड़गे ना लमथागनी इम्फाल की मणिपुर प्रेस क्लब पांगथोप विरोधी दल तरा की पाउगी मिफम अमदा श्री सोतिन कुमार हाई ऐतिहासिक और खोंगजोमदगी लमथागदुरबा भारत जोड़ो न्याय यात्रा असि शांति अमसुंग अचुम अरान विचार फंगनबा पांदमदा चक्कदुरबा खोंगचत अमनी लोइनना राज्य असिदा थोलिबा इरांग असि लोइसिनबा खोंगचत अमनी हंदकता बिष्णुपुर जिला की कुंबीदगी सिंगचनबा चक्किबा मियोय मरीगी मनुंगदा मियोय अहुम लेखिदबा अमसुंग अमना थीबा खंग्रिबा अदुगी मतांगदसु पाउगी मिफम अदुदा अवाबा अमदी नुंगाइतबा फोंगदोखी All India Trade Union Congress की General Secretary Sotin Kumar na luchingba miyoy mangana saba miyut kangbu amana ngasi H.Bhavan da Rajapal Anusia Uikega unaduna Raja sigi National Highway da hawjik oiriba phibam gi matang da paudam kre H.Bhavan ki cherolaman hai miyut kangbu aduna National Highway da chaliba gari singi driver amadi helper singna thengnariba khudongcha da basing Rajapal da paudam bagaloinana lambi asida sel khaiba lut tawba sel gi damak mi phaba mi hatpa gi thong sing toina chatharakpa asina tangai phadana changba polam singi mamal ka hena wangbagi maruiba maram ama oiri National Highway sing ngak senanaba Highway Protection Force thamba asi yamnamak tangai phadi haina athuba matamda highway asi ngak senduna asoi angam thondanaba honabiu haina taksin ki Rajapal na hai Kendra amasung Rajya Sarkar na lamdam asida Santi amasung mahoksa gi phibam da hanjilanaba kanna honari loinana National Highway singda sel khaiba lut tawwa amadi mi phabana singbagi matangda Security Advisor Chief Secretary amasung Mukhyamantri ga wafam sing tananduna lambi asida thoningdaba thoktok thoktanaba lokhatpa yaba thabak lokhatnaba sarkar da khangan kiba leikre haina phongdokki aduga hiram asigi matangda Pradhan Mantri amasung Griha Mantri dasu khangalagani haibagi thajaba pirakki Raijagi Additional Chief Secretary M.S. Khanasu Rajapalga unaduna Autonomous District Council gi hawjik oiriba phibam gi matang da paudam ki Rajapalna mathang thada Raija sigi singi jila singda chatkani haibagi thajaba pirakki hairi Handakta Arjun Award Pangkrabi Wusu Sanaroi Naurim Rosibina Devi amasung Mahaki Coast amadi mama mapaga loinana Rajapalga unaki Rosibina na Raija asida natana laibak asigi michak purapada thagatpa phongdokpaga loinana Rosibina da lupa lak amagi mana piragani haina Rajapal na phongdokki paugi maraktana break ama Rajkumari Sanatumbi Devi Vidyalay Pangayamadi North AOC gi Lisingani Kunmari Kunmanga session gi pre-nursery degi class 9 phabugi admission form thaba hore haina Vidyalay gi principal na khanghalakli Tabiriba Pawasi Akashbani Imphal Legini Kumbi Police Station gi manung chanba Kumbi Haktak area da makhataba pamdaba thokdok sing thoktanaba Security Force na mikup nahum sing na leiri Hawjik pawba sing chanba sakibadagi thiba khangna leiriba miyoi adu phanganaba thihumbagi thabaksu chathari hairi Amaramda sing chanba sakiba miyoi ahum hatkiba aduga mari lenana semkiba JAC na hawjik pawba thiba khangna leiriba miyoi ama phangriba pawba asiba haksang logdaba leikidrba singi imung manungda khetri puron piba amadi imung manung natraga nangnaba miyoida sarkar gi sanaba thabak pibinaba singba yauri Masigi matangda JAC convener Wahengbam Krishna Gopal Mitaina asumna hai Me ahung yasi baksang phanglabasu anthem dara sing sahi yangkhai manga terakhong bakhalaikai akasoigi asi baksang phangdio phawba ki moktagi asiba ahung gi chang laudaba amadi mathom mangam pangthokdaba Central Force ki mahutta State Force oina thambinaba taksinba aduga loinana kai khunajariba Mr Kuldip Singhana pairiba Unified Command Manipur gi chairman asi state asi gi lamit tumit ningthina khangba Manipur government da sinabiu haina taksinba Kumbi jila ki hawtakta sing chanba chakiba miyoi marigi manungda miyoi ahum tamthina hatok lambagi thongbo Coordinating Committee on Manipur Integrity Kokomi na kanna yaningdaba phongdorakli Kokomi gi media coordinator hadropa cherolaman hai Raijas ki yellow phurup singi apunbagi saktam kananaba sarkar na honabiu masiga loinana Raija gi Unified Command gi chairman Mukhyamantri da siranaba taksilli
Security Force na Imphal East Jilagi Lamlai Police Station gi manung chanba Loksang Khong amadi masiga tainaba chingda thihumagi thabak chathakre ngasi ayuktagi chathakiba thihumagi thabak aduda haitup makhong singkhong dagi kilogram ani makhai lumba local made IED bomb ama magazine yawa SMC carbine ama detonator yaudaba grenade ahum 9mm pistol ama amadi AK rifle gi maru tara phangba ngamle hari phagalaba polam sing Lamlai Police Station da sinakre hari Sarkar na paikaliba yaifa thorang scheme sing miyam da khanganaba pandam da paikaliba Biksit Bharat Sankalp Jatra Raija sida jila jilagi oina mathang manau naina pangthoktuna lagli Churachampur jilagi oina numin ini gi chatharakpa campaign ngasi loisankre Pherjol jila da campaign asi hayengdegi hauraga numin ini chupna pangthoknaba thorang tawre ngasi Churachampur jilagi oina campaign asi loisanbigi numita district administration na mari leinaba bibag amadi village authority gi khusan maduna Rengkai da haksel mela ama pangthoki campaign asigi matangda ekhoigi Churachampur Paumi Francis Songategi Paudam Ama 2023 December thadagi hokraba Viksit Bharat Sankalp Yatra adu Churachampur jila da sungrangdagi subdivision ahumda district administration gi makhada agriculture PhD ga health department da pangthoe ngasi roibada khunmari da awareness pangthoe thoram asida central sarkar dagi flagship scheme mayam department dagi akhang haina public da wangangke masigi matangda district administration dagi satkhogin kilong SDC na asumna hai. Today we have successfully conducted Viksit Bharat Sankalp Yatra here in Rengkai, Churachampur district. We have received positive participation from the locality here and we are very grateful to our Prime Minister Modi ji and his government for this government scheme. I7 sing season aduna miyam da scheme gi matang da su village sing da chattuna khanghalle. August Panim Imphal gi pau gi damak Churachampur dagi Francis Songate. Nai Delhi gi National Ban Bhavangi Open Air Theatre da satharakiba kala usapta Manipur gi mahiroi Naringbam Sangkhombam Maiteina nupagi traditional folk song da ahanba mana laure Mahak Thawbal da leiba Chawayama Higher Secondary School gi class 12 tamliba mahiroi ni utsap asida Manipur dagi punna mahiroi 18 amasung oja ahum saruk yari tha asigi mapan dagi hauna satharakiba utsap ngasi loisin kre Raijasgi mafam kya da lairiba kaithel amadi dukan singna tha amagi ahoba noma panba khudingi sintha lepinaba lukmai selumna appeal torli khwairman ima kaithel ngasi lukmai selumna sinduna kaithel lairembida seng haiduna raijasibu tangdu leitaba lamdam ama ohenbinaba ira thawni tawbagi thorumda seluki secretary Asem Nirmala na hai Manipur hojik oriba tangdu leitaba phibam asi raija sarkar na atuba matamda waroisin ama puraktuna tangdu leitaba lamdam ama oiraknaba honabiu Lamlong artificial turf ground sathariba ahanba Premier League football da Southern Sporting Union na Rising Athletic Union bu panjal anisno da thoiki atopa match amada Wangoi Football Association amasung FC Rengdai panjal chanadana draw chakki Akasbani Imphal gi pau tabiri Kendra gi chemical amasung fertilizer amadi haksel amasung yaife yumbal mantri Dr. Mansuk Mandabian ngasi virtual oina awanglongpok lamdamda haksel ga mari leneba project marfu manga sanga kre mahangna sanga kiba project sing adugi manungda Guwahati da National Institute of Pharmaceutical Education and Research ki anoba campus yauri Mantri na Public Health Unit Block Tarataruk Integrated Public Health Laboratory ama amasung MCI's wing anisu sangaki Masigi matakta Integrated Public Health Laboratory Taret Critical Care Block Mari PM BIM Makada Public Health Unit Block Ahum Community Health Center ama Mother and Child Wing amagi jatra hunki Mantri na lupa koti sama yang kai changna Pradhan Mantri Swasthya Suraksha Yojana gi makada Dribugarh da laiba Assam Medical College ki phamung chani humpu manga laigadaba Super Speciality Block amasu sangaki Thoramda wangang mada Mansuk Mandabian hai lamdam masda haksel gi khudong chaba laitaba thabak phangdaba shiksha amasu lambi thongi phibam phatabana mioi kya laibak asigi atai mafam singda khudong chaba thiduna chanaki adumoinamak Pradhan Mantri Narendra Modi gi luching makhada lamdam asi khumang yangna chakholaktuna haujikti atai mafam singda ana laeng amasung thabak thiba chalambadu tokle Aroibada Maroiba Pau Pradhan Mantri Narendra Modi na National Youth Festival hogdoloduna Bharat na khwaidagi chauba ahum suba startup ecosystem oibang ngamliba asi leibak asigi naha singi sakti nani haina phongdokre Manipur su palan thoram asi tongan ba jila singda pangthok naki Raijapal Anusayawi Ken Hari National Highway sing da toning da batogdog thoktanaba lokat payaba thabak lokanaba sarkar da khangan kre Bisnupur jila gi kumbi kendra da mioi ahum halamba amana thiba khangriba adugi matangda JAC semduna warip kayamarum lokre
Security Force na Imphal East Zilla gi Lamlai Police Station gi manung chanba Loksangkhong amadi masiga tainaba singdagi khujukulai phagat le hari amasung Kendra gi Haksel amasung Yaifa Yumbal Mantri Dr. Mansuk Mandabiana awang nongpok lamdang gi Haksel ga mari lenaba project marfu manga sangakre pau loijare